Hello, chino mayam. Ahanu magtada mayam puna magpuay ki channel sida taram nokchari. Mayam ngasi su video magamu loina ragai silak sare. Ngasi ki video se kari oido na haibeda aigi subscriber inau singna ko aigi nahan aigi kanoda puja gi durga puja gi bornimita aina aigi earring ga necklace ga sibedo adudo nam phase na mayam habire bako ado thank you so much adu aigi necklace ga earring ga tang jenghan biro mek singa jenghan biro haina inaum na haire bako ado ai kana tawjage adu gi anga inau du gi mingdo kanoda skin dum thon jaram ge bako ado man hai chije chije gi earring ga necklace ga dom tang kana to biro haina ko jenghan biro mek singa jenghan biro haina ado jenghan jara ge isigal leire sigal leire ko ai gi necklace to smaina tawbane bako samaina tawri sonta samaina tawraga ko samai tawbane bai gi necklace se sini ko agi necklace to chik haibani ko sigi mingje chik kana dum haina bane ba ai yam pamjaba ko chik se ado siga leire aduga agi earring duna sine ba jhumka ne ba ko jhumka se sigi jhumka sini ko se smai to bane ba ure ko next na uraba smai tawre ado mayam aina ngasi agi necklace ka agi earring ga ulei bese mayam jamna haidi sana uchaning ba adugumba gi karimna leite bako ai dinga si hobada gi sana mama ai kasum utpasu leijade ko ai kasu thodona su leijade ado dum haigi subscriber na ai gi nusi de bainaw singna jenghan biro mek sengna haina haibagi ai jenghan jarak pane bako musu sabagi oiram gani ba ado gi design da jengbo oiram gani ngasi keno se video semjare ine bako ado aigi chik se aina pamjana ina sajagi ba chik ne bako khoi gi jumda ipamda mamana aigi lik choba pilapagi wari da ko aina mama ai lik to chobudo lik chawdo jam sining mado pokte bako chik oina sining baina chik sam pamjaba adugi na mama ai chik oina sajage aina khoma da hai bako ado mayam ai se smai to bune ba ai se luhungak panate he selak pane bako khoi da chele ne se luhongi na te bako adugi khoma aina chelaga kuina ise sana se sa aton ise khoi jumgi khwaidagi atom bine bako china taruk taina khwaidagi toli ne bako ado mama haina haidi asado yam chauna khanja bako masa tona tangina adai duga aina khoida siga chenchale e dogi matam du da khoida se tabak kari ka kasum taude aduga gi sana si jo kabak sabak adum migi dukan da jawraga adumai nu subadu oiram ya bako ado adumai taudana isi chale do khama oina haidi mama oina khanjaram baga aduga aina khoida no oibaduga yam khena gibaduga ko kana tau hibanya ba mama saubadagi adum sana se adum pidana lakpa ko adai kon hangdadi hojik se khoma oina adum akoi dasi sum gyan tare adai di kana taure adum phaba do kana tabudi do khoma oina adum sana se nachom ga dai di nachom asoba ga dai di nachoma sobana hana pire necklace ina kona pire pane bako ado necklace se ai gi chik se mama liksa oina pirak pagi wari oiba ko handai duga ina mama ai liksa do sining de chik oina sijage na ko chik se in pam se yaba ko ado gi chik se siningi ba adudugi chik se mama na se paisa sana piraga dai dai na siga ai design pamjabagi matungina tawraga ina siga design piraga sahanjabane bako aduni mayam do mi ma'am na haire pa yaure bako comments ta mi ma'am na haire ngonda noi dadi sana sabani na sana yam saram gani sana jam na nangi sabiram gani hai bako ado haina bam leitra ne mystery goro khat nai kaina haina bam lebani ko sana saba mina sana siba phangde aduga akhoi gi mystery suba uwa almira kari kra chanba aduguma mi singdi gi sumai aduguma almira kari kra kasum leita haina ba lebani bako
ꯑꯗꯨꯅꯤ ꯁꯦꯝ ꯑꯩꯒꯤꯁꯨ ꯑꯗꯨꯗꯨꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯥꯒꯤ ꯊꯣꯛꯏꯕ ꯁꯦꯟ ꯈꯔꯁꯤꯅꯗꯤ ꯌꯨꯝ ꯄꯨꯕꯁꯨ ꯋꯥꯏꯑꯦꯕꯀꯣ ꯋꯥꯏ ꯍꯥꯏꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯃ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤ ꯍꯣꯁꯇꯦꯜꯗ ꯊꯝꯃꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯍꯨꯟꯕꯁꯦ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯕꯨꯡꯉꯣꯒꯤ ꯇ꯭ꯌꯨꯁꯟ ꯅꯨꯡꯁꯟ ꯑꯃ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯨ ꯅꯥꯀꯟ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯑꯗꯒꯤ ꯈꯨꯜꯂꯛꯀꯤ ꯑꯥꯏꯖꯥꯏ ꯑꯃ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯈꯨꯜꯂꯛꯇ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯣꯏꯕꯅꯤꯅ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯗꯩꯗꯤ ꯑꯁꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯄꯨꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯥꯅ ꯄꯨꯅꯕꯒꯤ ꯍꯣꯠꯅꯕꯗ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤꯅꯤ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯂꯦꯞꯁꯟꯖꯕ ꯑꯩꯈꯣꯏ ꯉꯝꯖꯗꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯖꯔꯦ ꯉꯁꯤꯁꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯍꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛ 10 ꯂꯣꯏꯔꯛꯑꯗꯤ ꯀꯣꯂꯦꯖꯀꯤ ꯂꯦꯚꯦꯜ ꯂꯥꯛꯑꯅꯤ ꯀꯣꯂꯦꯖꯀꯤ ꯂꯥꯛꯄꯗ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯀꯣꯛꯊꯣꯡ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯤꯕ ꯍꯥꯏꯁꯦ ꯗꯥꯅ ꯁꯅꯥ ꯑꯩꯒꯤ ꯍꯦꯛ ꯁꯥꯕꯤꯕ ꯅꯨꯃꯤꯠꯇꯨꯗꯀꯣ ꯁꯅꯥ ꯁꯥꯔꯒ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯌꯥꯝ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯗꯥꯅ ꯑꯩꯒꯤ ꯁꯤꯗ ꯁꯥꯕꯤꯕꯅꯦꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯈꯣꯏꯗꯥꯅ ꯑꯩꯒꯤ ꯁꯥꯕꯤꯕꯁꯦ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯗꯥꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯟꯗꯣ ꯊꯣꯛꯑꯝꯗꯕꯅꯤꯅ ꯑꯗꯨꯝ ꯄꯩꯁꯥ ꯂꯨꯄꯥꯁꯨ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯩꯁꯥꯒꯤ ꯃꯊꯧ ꯉꯥꯛꯇ ꯑꯣꯏꯗꯅꯀꯣ ꯑꯉꯥꯡ ꯌꯥꯎꯁꯜꯂꯛꯏ ꯑꯃꯀꯣ ꯑꯗꯨꯗꯨꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯗꯅꯀꯣ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯄꯨꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯈꯤꯕ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯍꯥꯏꯗꯤ ꯁꯪꯁꯥꯔ ꯍꯥꯏꯕꯁꯦ ꯅꯠꯇ꯭ꯔꯅꯦ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯄꯩꯁꯥꯁꯦ ꯃꯊꯧ ꯌꯥꯝꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯑꯗꯨꯝ ꯄꯩꯁꯥ ꯂꯨꯄꯥ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯝ ꯁꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯄꯨꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯁꯤꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕ ꯑꯗꯩꯗꯤ ꯄꯣꯔꯤꯕꯥꯔꯁꯤꯃꯁꯨ ꯄꯨꯔꯤꯕꯅꯤꯅ ꯌꯨꯝꯁꯤꯃꯁꯨ ꯃꯥꯅ ꯄꯨꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯗꯥꯅ ꯑꯩꯒꯤ ꯁꯅꯥ ꯁꯥꯕ ꯈꯣꯠꯄꯗꯣ ꯀꯩ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯀ꯭ꯂꯤꯌꯔ ꯇꯧꯖꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯗꯅ ꯑꯩꯉꯣꯟꯗ ꯗꯥꯅ ꯁꯅꯥ ꯌꯥꯝ ꯁꯥꯕꯤꯔꯕꯅꯤ ꯗꯥꯅ ꯁꯅꯥ ꯌꯥꯝ ꯁꯥꯕꯤꯔꯕꯅꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤꯁꯨ ꯗꯥꯅ ꯁꯅꯥ ꯁꯥꯕꯤꯕ ꯅꯨꯃꯤꯠꯇꯤ ꯂꯥꯛꯀꯅꯤꯀꯣ ꯈꯜꯂꯒ ꯂꯣꯏꯔꯦ ꯑꯁꯥ ꯇꯧꯔꯒ ꯂꯣꯏꯔꯦ ꯗꯥꯅ ꯅꯣꯡꯃꯗꯒꯤ ꯁꯣꯏꯗꯅ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯥꯁꯦ ꯃꯪꯁꯦ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯤ ꯑꯗꯣ ꯁꯣꯏꯗꯅ ꯃꯪ ꯐꯥꯎꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯩꯅ ꯇꯧꯔꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯁꯅꯥꯅ ꯃꯔꯨ ꯅꯠꯇꯦꯀꯣ ꯁꯅꯥ ꯂꯨꯄꯥꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯁꯅꯥ ꯂꯨꯄꯥꯅ ꯃꯔꯨ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯥꯗ ꯌꯦꯛꯇꯕꯀꯣ ꯅꯥꯗ ꯌꯦꯛꯇꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯃꯥꯅ ꯇꯥꯔꯒ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯇꯥꯅ ꯑꯗꯨꯃꯥꯏꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯂꯩꯅꯔꯒ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯑꯩ ꯁꯅꯥ ꯂꯨꯄꯥꯗꯁꯨ ꯌꯥꯝꯅ ꯑꯩ ꯃꯤꯍꯧ ꯀꯔꯥꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯖꯗꯦꯕꯀꯣ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯁꯤꯇꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯇꯪ ꯑꯣꯏꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯏꯁꯣꯔꯗꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯁꯦ ꯅꯥꯗ ꯌꯦꯛꯇꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯦꯕꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯀꯣ ꯉꯁꯤ ꯇꯣꯉꯥꯟꯀꯥꯟꯗꯤ ꯆꯥꯔꯁꯨ ꯆꯥꯛꯀ ꯊꯨꯝꯒꯇ ꯆꯥꯔꯁꯨ ꯑꯩꯅ ꯉꯥꯡꯕ ꯃꯥꯅ ꯇꯥꯕ ꯃꯥꯅ ꯉꯥꯡꯕ ꯑꯩꯅ ꯇꯥꯕ ꯑꯁꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯏꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯃꯌꯥꯝ ꯀꯣꯟꯅ ꯇꯠꯇ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯔꯛꯀꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ